Manipur Top 20 News na tungan-tungan ba wala ba source hindi ko tsarga. Mata-matang di oy ba maru oy ipaw sing patukan khang jai. Aham headline da Indo-Myanmar ngam khaida sambal khaba gi thabak kaibu kawebagi utong ahobugum otrong horabra ngam khai paringda khaba sambal pakatuna amang ata thoklam le. Sangai festival da saruk yaba lila kangbu amasung ataida ki halakpagi mayakta district manga da case manga lakhale ahum fare police Manipur Home Department ki makha galipa police sing intelligence sing yama haitu sing tharbani adubu makoina faroi tawoi hairaga di khangdre makha tarpata Manipur ki Rajbhavan su Lokbhavan aina onthokre IDP singbo yumda hanjin halu haiduna chachilakpa khongjang numit mari ni sure memorandum isinkre Prime Minister da Joint Tribal Council Manipur ki wakat illegal immigrant singa Nagagi ancestral land singbu claim tarokle separate administration talakle kumja 1951 da Manipur da Kukigi population listing humdra mapan jamapan ga tara mapan oirmadu kumja 2011 da lakh mari ga listing marfuni pan chani ga tara mari oiduna chada 460.7 gi sangda hengatle Manipur gi yeho proof sing oiriba liangmai rongmai jeme amadi inpui naga gi loop sing liangmai naga council Manipur rongmai naga council Manipur jeme naga council Manipur amasung inpui naga union ki president sing oibatanatna joint tribe council Manipur gi convener na punna kuyek piba wakat cherol amang asi Governor A.K. Balagi kuthangda Prime Minister Narendra Modi da pisin krehari punna lamai mari panba cherol aduda illegal immigrants singa Manipur gi nagagi ancestral land singbu makoi ni haina claim taruk baglena separate administration gi demand tarukle haiba wapum su pongdoki aduga kumja 1951 da Manipur da Kukigi population asi lising humdrag mapan jamapan tarag mapan oirmadu kumja 2011 da lakh mari lising nifug nipan chani ga tara mari yortuna chahi humpugi manungda proof asigi myoising masing chara 46.7 da hengalakle haiba wahum su pongdorakle chahi humpu asigi manungda hengalakle ba proof asigi myoising gi masing gi sang asi chara kuntraga mari dasmi kumdrani thoini aduga kumja 1981 amasung 1991 gi maraktana khwaidagi wangba changda chara humpuga taruk dasmi mari gi chang hengaki aduga khwaidagi nemba kumja 1971 amasung 1981 gi marakta chara tara dasmi nifuga nipangi chang hengalakpana oiki haiba wahum su pongdorki hari Amaromdana Sangai Festival da saruk yaba lila kangbu amasung atay da kihalpagi mayokta district manga da case manga lakhotle ahum phare police ki source police control room ngasi numitang thorpa chirol amada hadakta losin khiba Manipur Sangai Festival 2025 ta G5 ki lagagu singna saruk yakiba sumang lila association amasung atay performer singda kihan khangalpagi mayokta Imphal West Imphal East Bishnupur Thawal amasung Kaksing district ta case manga register tawna lakhotle Yasing asigi investigation chataduna masak khangdok na bakho na bagalena senab singi matakta mathok taba legal action lokotani hari hauji phabgi oina G5 ki kedar hum fari haridna state asida cultural activities sing amasung public events sing pangtokpada ayat apan pinaba honor pasing mayokta police na akan action lokotani hari wafum asi khongdok bagalena intelligence da yumpham oiduna combing cordon amasung thi humbagi thabak chathabda ngasi security force na pripak progi kaisam chingkhai hunba chai kunga manga kauba yaripok Vishnu Hatagi haujina Mahabali da leiba Gather ama thangal Kaithelgi major khul getgi mobile phone ama Aadhaar card ama amasung sel oina chambi ki kona na fari amarom the security force nangasi G5 ki saruk am oiba pipaki akoijam universe alias lukhoi chahi kunga tarit kauba bamon kampu mayai lekai iranpham thongdagi gather ama kawi khuldagi mobile phone ama kona na fari aduga G5 ki saruk am oiba pipak progi wangkhem malem nganba alias ingo alias ngalonba chahi kuntraga nipan kauba Song bukho kuno mayai lekai dagi gather amasu kurai saithabi lek dagi fari hari makha tarpada Indo-Myanmar ngam khaida sambal khabagi thabak kaibu kawebagi utong ohobugum otrong horabra ngam khai paringda saba sambal kakatuna amang ta thogalam lai hari Union lenga ka Ministry of Home Affairs ki makha dalai pa asigi ngam khaida illegal immigrants sing changlakpa thingbadatna mayai kaba drugs sing amasung logi wangmada kujukalai sing pusilakpa thingnabagi pandamda chahi khargi mamangdagi Indo-Myanmar ngam khai paringi Manipur ga tainana sarukta sambal khabagi thabak tatharakhrabasu sambal khara matungda masibu ngak senaba mathok taba security personnel sing deploy tawdabdagi sambal asigi meter chama yangkhai dagi chani rom sangadaba sambal gi saruk sing kakatuna amang ta tholam hari pausina phangba paugi matungina thawdo asigi Chandel district ki manung chaliba Molcham police station gi jurisdiction na konsinba changpol khul area weriba border pillar number humfuga taret amasung humfuga nipangi marakta thokpani hari border pillar ani sigi marakta khaba ngamkhagi sambal gi saruk sing tha asigi ani gi numidangda kakthalaga hundatuda thamlambani hari Habang asi chatharabasu wafum asi bungak sembagi thoong lor kriba Assam Rifles ki personnel singna mangjanguna kanghogdre hari ngamkhai paringda sel amasung matam changbagi mathakta masing yanwa security personnel singna ngak senduna chatharikliba sambal khabagi thabakta ai aban piba oina thokuna kakatuna mahalambagi thodu asi karamba mioi kalupna karigitamak chatharmanu haibadudi chap chara khangba ngamri hari adum oinamak pawasi matum ina May 2023 dagi Manipur thorikliba kalup ani lal asibu
Thokhalakhiba Kuki Josingna Nongna Siamlaga Myanmar Batch Toba Kuki National Army NAB amasung Tamu area da operate toriba People Defence Force PDF ki Keda Singa Tabak Tawminar kiba Village Volunteer Stan John haina khangnaba amasung India lengaka su tawnabada yaudaba kalup asigi mioi singna kakhalamba oigani haibagi thajaba thawdok thokliba mphom asiga naknana leiba khonja singna thajana hori palbi abadi chaliba sahi sigi me taraga mari dasu Chandel district ki New Samtal area da Myanmar romdagi Manipur gingam khai lansinduna changlakpa Myanmar da base toba lalharu amasung Keder tarana border fencing gi tabakta ayat papirakpadagi Assam Rifles na khuthoknabada lalharup adugi keder tara lakhidabani makoidagi AK-47 rifle taret M4 rifle ama RPG launch ama single barrel Bridge loading rifle mari yauna apa makalgi kuchukalai sing pagakibagolona laikidaba keder tara gi haksang sing Myanmar masa ngakta orambadagi tawdok thokliba mphom adubu konba Molcham police station da AR na kusinabagi tawdok sing laikrabani Myanmar based toba Kuki underground organization singna Myanmar hundagi lamika thengnabada khudong chada Myanmar Manipur da Sidangpom launa na basangsilakpada khagalakliba ngamkhagi sambal asina apanbu oigani haibadagi makoina sambal sing asibu kakatuna amang ta thokhalamba oigani hairi matam khari mamangdasu more PS na koliba border pillar number umda taret ki area da khaba ngamkhagi sambal gi yotki makong taraga manga kakatuna huranduna pukibagi thokdok laikrabani maram asina Ministry of Home Affairs na mangzil thaduna honor liba ngamkhagi sambal khabagi thabak asida makatana ayat apan amasung amanga ta thoktanaba security force ki maikaidagi matau taba thabak sing lokatpagi mamidi tadri maram asina MHA na pakhalakliba sambal khabi thabak asi kaibu kaibagi maning mamang hotrong hoba utongi phibum da lairabra hainasu thawdok asibu hakthengnaba khonja singa khanghalakli naiba bawmada miyam amasung IDP singi akanbu khongjangdagi lajilakpa sing hanjilhanba hore taimram kulrilip camp da lairakpa IDP chani ga yangai taret waroi chingda hanjilhankhre May 2023 dagi thorkiba Manipur gi tamthirba lagi thawdok singa maram oireduna relief camp sing da sangjapam lawliba IDP sing khaktanatna Miyamna lajinarpa singbu masa masagi memda hanjin halu haibagi akan batiman torpadagi mathakta mamang thagi kunga mathoidagi kunthra phawa pangthokiba Manipur Sangai Festival gi mangoinana festival asi pangthokpagi muhurta IDP singbu hana mayumda hanjin halu haibada lengang na thabakta onthokki dabdagi makhatana tha asigi amadagi wakat khongjang leptana changsilakpagi mahai oinangasi Bishnupur district ki Deputy Commissioner Pooja Elangbam na Laimram High School relief camp ta changjapam lawkiba imung umpuga marigi nupi angang yauna IDP chaniga yakhai taret makogi maramdam oiriba Laimram waroichingda hajakhankre IDP singna ngasi masagi memda hanjin kiba Laimram waroiching asi Bishnupur district ki Nambol subdivision gi revenue jurisdiction gi manung chanba village number punga taret IDP sing asibu masagi maramdam Laimram waroiching da hanjinduna lairuna bagidama khoisau nadringai gi mangoinana Laimram public hall da pangthokiba thorum amada makoibu IDP ni haibagi sakangse sing disina lusingba official singna yanthoki IDP chaniga yangai tareta sakangse yanthokliba asi security personnel singna makoibu IDP ni haiduna sakhangna bagidama yanthokpani sakangse sing asi kusinar matungda IDP sing aduna masa masagi imungi ariba pochei sing puduna maramdamda hanjinbagi hongchet adusu disina angobu machugi firal ama paiduna lamthaki ngasi IDP singbu masagi memda hanjin hankibaga mari lenana DC Pooja Elangbam hai IDP singna yumda hanjinduna ingna chikna leiduna nauno khunda leita hanabagidama waroi nithausu kurumjaki loinana angang singbusu larik ningthijana tamhanduna apabami ama ohenaba honarasi amasung ingtapa hajilakpa oirasanu haiki IDP sing asina masagi mayumda hanjilaklabanina makoigi angang singsu mayumdagi mahai masing tamba chatpa panglakani ngasigi mikup asi yam wahan tok leiba mikup ni haiduna makhatana ingtapa porpo oirasunu haiki lenga ki maikaidagi mangjongna ngasi waroi chingda hanjilakliba IDP sing asida makoina kuina tanthokloba yumsing semjin sajinabagidamuk selgi tengbang yanthokpa haukre mathangi installment su atu matamda piragari haiduna lenga ki maikaidagi makoidamak pangba mating pangani haibagi achetpa thajau piki aduga direct benefit transfer gi kuthangda ngasi masa masagi yumda hanjilakpa IDP singda lenga ki tengbang makha tana pikigani loinana lenga na piriba selgi tengbang asi ningthijana sinaduna makoigi tunggi punsi sembalakpa oirasunu haiki amoromdana IDP singbu yumda hanjin halu haiduna changsilakpa khongjang numit marini sure memorandum pisinkre relief camp da changjapam lawkliba IDP singbu hana mai memda hanjin halaba matungda Sangai festival pangthokpiu haijabada tabi damdagi demand asibu sawgatladuna kokomina festival asibu boycott tawduna kanba khongjang changsinkhrabasu lenga ki maikaidagi IDP singbu mayumda hanjin hanbagi thabak paikhalaktabadagi tha asigi amadagi hauruduna chaliba December thabum chukna demand asi changsiladuna wakat khongjang sing changsin kani Manipur Top 20 News na tunga-tungan ba wala ba source hindi ko charga matamatang di oiba maru oiba ipawsin patutong kanhanjay